Asteroid-singdagi phangliba isinggi chang asi soil cubic meter amada ising bottle 12 ounce ka manana phangi. Researcher-singna Sophia hairiba telescope asi sijinnaduna atopa asteroid anida ising phangba haina thijinki adubu masi aruba ama oirammi. 2022 da retire tawkhraba NASA mission amana scientist-singda asteroid anigi surface da ising phangi haibasi detect tawbada mateng pangki. Southwest Research Institute-ki researcher-singna NASA scientist amadi German Space Agency-ki apunba project ama oiriba Stratospheric Observatory for Infrared Astronomy dagi data sing khomjinba ngamki. Data singi findings ki matung inna asteroid anigi surface da water molecules phangle haibasi news release amadi scientific paper amada phongdokkhre. Scientific paper adugi maming The Planetary Science Journal haina kawi. Water molecules phangliba asteroid ani adudi Massalia amadi Iris hairiba sini. Asteroid ani asi Mars amadi Jupiter gi orbit singi marakta leiba main asteroid belt ta leiba asteroid singni. Asteroid ani asi numittagi 223.1 million miles lapi. Ahanbada scientist singna asteroid singda hydrogen gi form khara detect tawrami. Adubu water amadi masigi naknaba hydroxyl hairiba chemical relative ani sigi manungda karambano haiba chapchaba khanglamde. Iris amadi Massalia hairiba asteroid sing asigi maramda phangba findings singdagi scientist singna silicate asteroid kharana makhoigi ion singda water conserve tawba ngammi haibasi khangki. Tasengna maksu asteroid sing asi aikhoigi planet earth ta phangliba ising sing asigi haurakphamni haina thajanai. Asteroid singdagi phangliba isinggi chang asi soil cubic meter amada ising bottle 12 ounce ka manana phangi. 2020 da thagi southern hemisphere da phangkhiba water molecule sing aduga manaba mongda asteroid sing asidasu silicate ta absorb tawduna leiramba thengnakhibani. Iris amadi Massalia hairiba asteroid ani sida water phangi haina detect tawkhribasi asteroid anisi numittagi ka hena lapkhibana numiki maisana makhoida phangliba water boil tawba ngamdabadagini. Researcher singna Sophia hairiba telescope asi sijinnaduna atopa asteroid anida ising phangba haina thijinki adubu masi aruba ama oirammi. Hawjikti team masina James Webb Space Telescope sijinnaduna tongan-tonganba asteroid singda water signature leibra haibasi thijilli. James Webb Space Telescope asi Sophia hairiba telescope asidagi chawba heli amadi hena powerful oi. Maram asina telescope asina higher quality da amadi atenba matamda data sing collect tawba ngammi.